ꯁꯦꯠꯑꯞ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯠꯑꯞꯅꯤ ꯁꯤ ꯁꯤꯗ ꯑꯃ ꯌꯥꯎꯔꯦ ꯀꯣ ꯈꯔ ꯂꯩꯔꯒ ꯃꯃꯥꯡꯗꯁꯨ ꯑꯃ ꯌꯥꯎꯍꯜꯂꯅꯤ ꯇꯨꯝꯈ꯭ꯔꯦ ꯑꯕꯦꯝꯃ ꯇꯨꯝꯖꯈ꯭ꯔꯦ ꯑꯣꯀꯦ ꯑꯗꯨꯅꯦ ꯁꯣꯛꯄꯗ ꯑꯗꯨꯅꯅꯦ ꯑꯌꯨꯛ ꯏꯃꯥ ꯍꯩꯁꯦ ꯁꯣꯛꯀꯥꯟꯗꯅ ꯑꯌꯨꯛ ꯏꯄꯥ ꯍꯩꯗꯦꯗꯅ ꯉꯁꯤꯗꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒꯅꯦ ꯗꯁꯥꯅꯤ ꯇꯥꯏꯁꯦ ꯁꯤ ꯑꯉꯥꯡꯁꯤ ꯆꯥꯛ ꯆꯥꯎ ꯈꯣꯠꯂꯣ ꯍꯧꯖꯤꯛ ꯌꯥꯗꯦꯕ ꯅꯤꯡꯉꯥꯏꯗꯣꯏꯑꯦꯕ ꯑꯗ ꯑꯩꯅ ꯁꯦꯂꯦꯛꯁꯨ ꯆꯥꯎ ꯌꯥꯗꯕꯅꯤꯅ ꯁꯪꯒꯣꯝꯁꯦ ꯏꯟꯒꯦ ꯇꯧꯕ ꯃꯈꯨꯠꯁꯤꯅ ꯊꯥꯖꯤꯜꯂꯛꯑꯒꯅꯦ ꯃꯈꯣꯡꯁꯤ ꯄꯨꯔꯥ ꯍꯩꯖꯤꯜꯂꯒ ꯃꯈꯣꯡꯁꯤ ꯈꯣꯠꯄ ꯍꯧꯋꯦ ꯍꯣꯠꯆꯔꯁꯨ ꯅꯥꯖꯔꯦꯗꯅ ꯑꯃꯨꯛ 그냥 빨리 해야 돼. 아따 뛰어야 돼. 아따 해야 돼. 아따부터 잡아서 호구를. 이만큼은. 나보고 아이고 나보 hꯧꯖꯤꯛꯇꯤ ꯐꯔꯦ ꯐꯔꯦ ꯌꯦ hꯧꯖꯤꯛꯇꯤ 나보 ꯐꯔꯦꯀꯣ ꯁꯤꯜꯚꯔꯦꯛꯁꯨ ꯂꯩꯔꯝꯗꯗꯅ ꯁꯤꯜꯚꯔꯦꯛꯁ ꯂꯩꯕ ꯆꯠꯄꯗꯅꯦꯕ ꯃꯥꯏ ꯄꯣꯝꯕ ꯍꯦꯟꯖꯜꯂꯤꯁꯦ ꯃꯈꯨꯠ ꯂꯨꯞꯁꯟꯕ ꯃꯈꯨꯠꯇꯨꯗꯤ ꯀꯩꯝ ꯄꯣꯝꯗ꯭ꯔꯦꯕꯁꯦ ꯌꯦꯠꯀꯤ ꯈꯨꯠꯁꯤꯅꯦ 와우 포스타에 뱀뱀기로 맘이기로 포스타에 내이로 온다라까나 아 이거 왕만나네 아버지 와우 뺀게 허이니 엄마는 아따 게임 짜워야 돼요 맞지 나가 나래 와우 짜로 하우니해 해외마저 넌 공개 그거 딱 다리고 시 머펌지들 나 지금 펌이 펌제 시들 보이제 짜로 아싸 아 하우니해 뭐 이해치기 수도 너무하네 이해치는 룩선면에 ngài copy này đi em rồi asgan mama ngene ha 인덕이 프리즈 마하 끼르거든 군전 윤나토이 라인 거디마 우사오야로 하고 마시기 마테리얼 시래네 mama bye 해요 마탄다 공개해요 사실 공지 씹어도 어디들 공지들은 폭폭 말해요 공지도 사버기 자 ngài 성공 해전들을 Bye. Phòng cái lò rẻ, phòng phòng cái lò. Ô, nó thân lạc rồi kìa bạn. Phòng cái ghê rồi. Ô, lọ. Lọ. Em phải dạy address cái gì? Em post tạo anh đây. Không vào lấy được ra thì nó tụi mặc xe rồi. 에 따가니 엄마는 눈시비도 도와라가 용거 저거 very good 아무까 시안이시네요 거 emergency기 폰을 잘라지를 내렸거네요 ꯑꯗꯨ ꯇꯩꯁꯜꯂꯦ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯗ ꯍꯪꯉꯦꯕ ꯑꯩꯅ ꯑꯗꯣ ꯏꯃꯥꯟꯅꯕꯗꯨꯅ ꯑꯉꯥꯡꯒꯤꯗꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯂꯩ ꯑꯗꯨ ꯑꯣꯏꯅ ꯇꯩꯁꯦꯅ ꯍꯥꯏ ꯑꯗꯨ ꯂꯩꯕ ꯆꯠꯄꯤꯔꯥꯅꯤ ꯑꯉꯥꯡ ꯃꯈꯨꯠ ꯂꯦꯡꯕꯁꯦ ꯁꯤ ꯐ꯭ꯔꯤꯖꯁꯤꯅꯅꯦ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯆꯩꯔꯥꯎꯕꯒꯤ ꯄꯤꯕꯤꯔꯝꯕꯅꯦ ꯌꯥꯝ ꯄꯣꯁ ꯇꯥꯕꯅꯦ ꯂꯩꯕ ꯀꯥꯏꯗ ꯌꯥꯎꯔꯝꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯅꯀꯣ ꯁꯤꯜꯚꯔꯦꯛꯁ ꯍꯥꯏꯔꯀꯥꯟꯗ SSD ꯑꯅ ꯌꯥꯎꯕ ꯂꯩꯌꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯊꯤꯕꯅꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏꯗꯤ ꯍꯤꯗꯥꯛ ꯊꯤꯕꯁꯦ ꯂꯥꯛꯐꯝꯁꯦ ꯁꯦ ꯔꯤꯝꯁꯣꯠꯀꯤ ꯐꯥꯔꯃꯥꯁꯤ ꯄꯔꯦꯡꯒꯤꯁꯤꯗ ꯁꯤꯗꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯝ ꯑꯅꯝꯕ ꯐꯪꯉꯦ ꯀꯩꯒꯨꯝꯕ ꯁꯤ ꯐꯪꯉꯝꯗ꯭ꯔꯦ ꯁꯣꯝꯗꯩ ꯆꯠꯂꯒꯀꯣ ꯀꯁꯇꯨꯔꯤ ꯊꯣꯡꯒꯤꯗꯨꯗ ꯆꯠꯄ ꯌꯥꯏꯑꯕ ꯐꯥꯔꯃꯥꯁꯤꯒꯤ ꯅꯨꯄꯥꯗꯨꯅꯁꯨ ꯐꯩ ꯍꯥꯏꯌꯦ ꯁꯤꯒꯤ SSD ꯌꯥꯎꯔꯛꯄꯁꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯗꯨꯅ ꯐꯩ ꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧꯅ ꯍꯥꯏꯔꯛꯄꯅꯦꯕ ꯁꯤ ꯖꯦꯂꯣꯅꯦꯠ ꯍꯥꯏꯁꯤꯒ ꯍꯣꯔꯦꯟ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯑꯄꯣꯝꯕꯗꯣ ꯀꯥꯏꯔꯛꯑꯀꯥꯟꯗꯀꯣ ꯑꯩ ꯁꯤꯁꯤꯅ ꯑꯃꯨꯛ ꯌꯦꯠꯁꯟꯅꯕ ꯗ꯭ꯔꯦꯁꯤꯡ ꯇꯧꯅꯕꯅꯦꯕ ꯁꯤ ꯑꯅꯤꯁꯦ ꯂꯩꯔꯦ ꯀꯩ ꯂꯩꯖꯥꯠꯅꯣ ꯈꯪꯗꯦ ꯉꯥꯡꯈꯩꯗꯤ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯗ ꯈꯥꯝ ꯌꯥꯗ꯭ꯔꯕ ꯈꯪꯗꯦ ꯒꯥꯔꯤꯁꯤꯡꯁꯦꯀꯣ ꯁ꯭ꯋꯥꯏꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯍꯟꯗꯛꯁꯦ ꯏꯚꯤꯅꯤꯡ ꯌꯧꯔꯦꯁꯦ ꯃꯥꯏ ꯃꯈꯣꯡꯁꯤꯗꯣ 이신기 ꯌꯥꯝ ꯆꯥꯎꯅ ꯍꯥꯜꯂꯦ ꯑꯗꯨꯒ ꯅꯥꯕꯗꯤ ꯐꯔ ꯃꯥꯜꯂꯦ ꯃꯥ ꯅꯥꯕꯗꯤ ꯀꯩꯝ ꯃꯥꯟꯗ꯭ꯔꯦ ꯅꯨꯡꯊꯤꯟꯒꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯑꯗꯣ ꯉꯔꯥꯡ ꯂꯐꯨ ꯊꯔꯣ ꯀꯥꯡꯍꯧ ꯇꯧꯈꯤꯕꯗꯣ ꯑꯗꯣ ꯑꯃꯨꯛꯀ ꯔꯤꯄꯤꯠ ꯇꯧꯗꯣꯔꯦ ꯍꯥꯎꯕꯒꯤ ꯑꯗꯣ ꯈꯥꯏꯕ ꯈꯨꯈꯥꯏꯗꯣ ꯅꯅꯥꯎ ꯈꯥꯏꯕ ꯑꯗꯨꯃꯥꯏꯅ ꯈꯥꯏꯕꯗꯣ ꯑꯗꯨ ꯍꯥꯎꯋꯦ ꯁꯤ ꯂꯩꯔꯦ ꯕꯦꯝꯕꯦꯝ ꯌꯥꯎꯗꯦ ꯑꯗꯣ ꯁꯤ ꯉꯥ ꯈꯣꯛꯇꯠꯈ꯭ꯔꯕꯣ ꯁꯦ ꯁꯤ ꯊꯨꯒꯥꯏꯈ꯭ꯔꯕꯣ ꯏꯆꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯤꯌꯦ ꯑꯣ ꯍꯤꯗꯥꯛ ꯇꯩꯔꯛꯄꯩꯗꯣ
ꯃꯥꯅ ꯇꯧꯕꯗ ꯇꯧꯔꯝꯒꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯩꯅꯒꯗꯤ ꯊꯦꯡꯗꯦ ꯁꯤ ꯉꯥꯎꯁꯤꯟꯅꯔꯤꯗꯨꯁꯤꯗ ꯆꯥꯛꯈꯨꯝꯗ ꯆꯪꯒꯦ ꯁꯨꯡꯌꯥ ꯌꯥꯗꯕꯤꯅꯦ ꯃꯥ ꯇꯧꯔꯤꯁꯦ ꯆꯥꯛꯈꯨꯝ ꯌꯧꯅ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯃꯅꯤꯡ ꯍꯜꯂꯛꯑꯅꯤ ꯁꯤꯗꯒꯤ ꯆꯪꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯁꯤ ꯂꯦꯞꯄꯤꯖꯧꯕ꯭ꯔꯥ ꯊꯣꯡꯁꯦ ꯊꯤꯡꯖꯤꯟꯈꯤꯗꯅꯕꯅꯦꯕ ꯃꯥ ꯇꯧꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯊꯣꯡ ꯊꯤꯡꯖꯤꯜꯂꯦ ꯄꯪꯂꯪꯗ ꯂꯪꯉꯦ ꯍꯥꯏꯕ ꯄꯣꯠ ꯆꯩꯁꯦ ꯃꯥꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯂꯣꯏꯁꯟꯅꯕ ꯇꯧꯔꯤꯉꯩꯗꯀꯣ ꯍꯣꯔꯦꯟ ꯃꯊꯟ ꯁꯥꯟꯅꯍꯜꯂ ꯊꯝꯕꯗꯣ ꯑꯗꯩꯗ ꯃꯥꯒꯤ ꯏꯁꯤꯡ ꯍꯥꯟꯕꯗꯣ ꯀꯥꯏꯔꯦꯕ ꯏꯁꯤꯡ ꯍꯥꯟꯕꯗꯣ ꯀꯥꯏꯔꯒꯗꯤ ꯁꯤꯒꯤꯁꯤꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯊꯣꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯊꯛꯀꯤꯁꯦ ꯀꯥꯏꯔꯦꯕ ꯑꯩꯌꯣ ꯅꯥꯗ꯭ꯔꯣ ꯁꯤꯕꯣ ꯅꯥꯗ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯥꯗꯤ ꯀꯩꯝꯇ ꯀꯞꯄꯛꯇꯦꯕ ꯁꯤ ꯀꯥꯏꯔ ꯑꯩ ꯁꯤꯗ ꯌꯥꯎꯔꯝꯃꯤꯗꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯕꯇꯔꯒ ꯃꯥꯜꯂꯦ ꯍꯥꯏꯕ ꯁꯤꯒꯤ ꯁꯤꯜꯚꯔꯦꯛꯁꯇꯁꯨ SSD ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯇꯧ ꯍꯥꯏꯕ ꯁꯨꯃꯥꯏꯅ dokter oleh kau. Itu apa dia? hꯌꯦꯡꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯆꯥꯛꯇꯣ ꯃꯊꯦꯜ ꯇꯧꯔꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯕꯥꯔꯣ ꯃꯃꯥꯡꯗꯗꯤ ꯂꯣꯏꯔꯅꯤꯗꯅ ꯅꯍꯥꯟꯃꯨꯛ ꯕꯦꯝꯕꯦꯝꯒ ꯇꯥꯃꯣꯆꯧꯒ ꯊꯤꯟ ꯆꯠꯄꯩ ꯃꯄꯥꯡꯗ ꯆꯤꯡꯌꯥꯗꯤ ꯑꯗꯨꯝ ꯍꯥꯡꯉꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯆꯥꯊꯣꯛꯂꯒ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯠꯂꯨꯁꯦ ꯍꯥꯏ ꯑꯔꯦ ꯂꯣꯏꯔꯦ ꯋꯥꯎ ꯑꯃꯗ ꯆꯠꯂꯒꯗꯤ ꯒꯥꯔꯤꯗꯣ ꯆꯠꯂꯒ ꯑꯕꯦꯝꯃꯗ ꯌꯦꯡꯉꯅꯤ ꯑꯗꯥꯏꯒꯤ ꯁꯨꯝ ꯀꯩꯝ ꯇꯧꯔꯁꯨ ꯑꯩꯁꯨ ꯌꯦꯡꯅꯤꯡꯉꯦ ꯃꯥꯁꯨ ꯌꯦꯡꯅꯤꯡꯉꯦ ꯑꯕꯦꯝꯃꯗ ꯄꯨꯅꯤꯡꯕ ꯑꯗꯨ ꯈꯔ ꯉꯟꯅ ꯆꯥꯛꯇꯣ ꯇꯔꯥꯃꯥꯊꯣꯏ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯣꯛꯑꯒ ꯃꯊꯦꯜ ꯏꯔꯣꯝꯕ ꯑꯃꯕꯨꯗꯤ ꯄꯥꯕꯨꯡ ꯌꯥꯎꯔꯅꯤꯗꯅ ꯏꯔꯣꯝꯕꯗꯨꯒ ꯑꯁꯤ ꯄꯥꯈꯣꯛ ꯈꯔꯗꯤ ꯇꯥꯎꯔꯅꯤ ꯑꯗꯨ ꯍꯤꯟꯖꯥꯡ ꯑꯇꯩꯗꯨꯗꯤ ꯊꯣꯡꯒꯦ ꯇꯧꯔꯛꯑꯅꯤꯗꯅ ꯑꯗꯨ ꯉꯟꯇꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒ ꯁꯤ ꯉꯥꯛꯇ ꯉꯁꯥꯏ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯩꯅꯗ꯭ꯔꯦꯕ ꯁꯤ ꯍꯩꯅꯗ꯭ꯔꯕ ꯀꯩ ꯍꯩꯅꯗ꯭ꯔꯦꯕ ꯇꯧꯔꯅꯤꯉꯥꯏ ꯈꯔ ꯇꯧꯔꯣ ꯌꯥꯔꯦ ꯑꯩꯗꯤ ꯇꯨꯝꯃꯝꯗꯥꯏꯗ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯃꯥ ꯀꯥꯏꯔꯛꯑꯕꯅꯤꯅ ꯄꯥꯏꯔꯦ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦ ꯁꯦꯠꯑꯞ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯠꯑꯞꯅꯤ ꯁꯤ ꯁꯤꯗ ꯑꯃ ꯌꯥꯎꯔꯦ ꯀꯣ ꯈꯔꯒ ꯃꯃꯥꯡꯗꯁꯨ ꯑꯃ ꯌꯥꯎꯍꯜꯂꯅꯤ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯊꯔꯅꯤ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯝꯖꯈ꯭ꯔꯦ ꯑꯣꯀꯦ ꯑꯗꯨꯅꯦ ꯁꯣꯛꯄꯗ ꯑꯗꯨꯅꯅꯦ ꯑꯌꯣ ꯏꯃꯥ ꯍꯩꯁꯦ ꯁꯣꯛꯀꯥꯟꯗꯅ ꯑꯌꯣ ꯏꯄꯥ ꯍꯩꯗꯦꯗꯅ ꯑꯗꯨꯅꯤ ꯈꯪꯕ ꯅꯥꯔꯀꯥꯟꯗ ꯏꯃꯥ ꯑꯣꯏ ꯅꯤꯡꯁꯤꯡꯉꯦ ꯑꯩꯁꯦ ꯈꯪꯕ ꯆꯥꯛꯀꯤ ꯊꯕꯛ ꯑꯣꯜꯃꯣꯁ ꯂꯣꯏꯔꯦ ꯁꯤꯗ ꯀꯥꯡꯒꯧ ꯂꯩꯔꯦ ꯏꯔꯣꯝꯕ ꯂꯩꯔꯦ ꯃꯔꯨꯞ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕ ꯂꯩꯔꯦ ꯆꯥꯛ ꯂꯩꯔꯦ ꯁꯤꯁꯤꯅ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯧꯈ꯭ꯔꯦ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯏꯔꯣꯝꯕ ꯅꯣꯏꯕꯗꯣ ꯍꯨꯃꯥꯡ ꯂꯣꯏ ꯇꯥꯔꯛꯑꯦ ꯍꯥꯏꯕ ꯆꯥꯛ ꯂꯣꯏ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯄꯨꯡ ꯂꯣꯏ ꯂꯣꯏꯔꯦ ꯆꯥꯕꯗꯣ ꯉꯥꯏꯔꯦ ꯍꯧꯒꯠꯂꯦ ꯉꯁꯥꯏ ꯇꯨꯝꯕꯗꯁꯨ ꯍꯧꯒꯠꯂꯦ ꯁꯤ ꯆꯞ ꯆꯥꯔꯦ ꯃꯥꯁꯨ ꯍꯧꯒꯠꯂꯛꯏꯁꯦꯀꯣ ꯄꯨꯡ 9ꯗ ꯍꯧꯒꯠꯂꯦ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯇꯨꯝꯃꯤꯟꯅꯕ ꯌꯥꯔꯅꯤ ꯍꯥꯏ ꯈꯪ ꯍꯧꯒꯠꯂꯛꯄ ꯃꯥꯜꯂꯦ ꯑꯩꯅ ꯐꯣꯟ ꯊꯥꯗꯕꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯍꯣꯠꯅꯔꯛꯄ ꯃꯊꯦꯜ ꯃꯌꯥꯝꯗꯨꯁꯨ ꯂꯩꯔꯦ ꯍꯋꯥꯏ ꯃꯅꯥꯗꯤ ꯑꯩꯅ ꯄꯥꯝꯕ ꯃꯆꯨꯗꯨꯗꯤ ꯑꯣꯏꯔꯦ ꯁꯤꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯥꯛꯇ ꯏꯔꯣꯝꯕꯅꯤ ꯑꯗꯒꯤ ꯀꯥꯡꯒꯧ ꯑꯃ ꯍꯥꯞꯇ꯭ꯔꯤ ꯀꯥꯡꯒꯧꯁꯦ ꯀꯩꯅꯣ ꯀꯥꯡꯒꯧꯅꯦꯕ ꯀꯩꯕ ꯉꯁꯥꯏ ꯂꯐꯨ ꯊꯔꯣ ꯀꯥꯡꯒꯧ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯗꯣ ꯑꯩꯈꯣꯏ ꯆꯦꯡꯒꯨꯝ ꯉꯧꯕꯒꯤ ꯃꯍꯥꯎꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯒꯦ ꯇꯧꯋꯦ ꯑꯁꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯍꯥꯎꯋꯦ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯊꯔꯦ ꯁꯤ ꯏꯟꯗꯗꯤ ꯌꯥꯔꯣꯏꯌꯦ ꯌꯦꯡꯉꯨꯇꯨ ꯍꯔꯥꯎꯔꯦ ꯃꯤ ꯂꯣꯏ ꯆꯥꯛ ꯆꯥꯅꯈ꯭ꯔꯦ ꯃꯤ ꯑꯩ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯃꯁꯤ ꯑꯉꯥꯡꯒꯤ ꯀꯃꯣꯟ ꯊꯣꯒꯥꯏꯔꯤꯁꯦ ꯖꯤꯡ 이스 nangayre wow hauni hai dro ai hauni hai na
뮤직도 나이설리 뽀빠나 나이설리 애가 봉네 인게 더오더 닝아이 떨어시 어찌 나와 하냐 레이 tum디 tummo 어디 까이노 ngày tuần dương có ơi san đấy phụ mang người ta cái miệt vào chúng ta thì học đúng mà lên lên ở bên ăn tôm mì rồi po ở bên mà gì lúc thùng có phao với phật với tàu gì đâu mà à tụ po rồi cái sang gồm mấy chân bữa nhiều ông tây gì anh đi mặc nào thun phải giờ cái mẹ ăn xí đi video gì xoay để tiền chơi là cái mầm zoom mầm mẹ mẹ ăn good night hay đi xe ô bên ní happy xe ô qua hay xe ô mẹ ăn rồi đi bye bye